ngasi aina mayamda taksagadaba adudi karigumba khara hongba darkar lei haibasini miyam asigi marakta karigumba khara hongba darkar lei haina khanba kana kana yaubibage nangsu khangjilu aikhoina aikhoigi pot ama pamdraba natraga pendraba adu oirabadi aikhoi madugi maramda wa yamna sangna ngangi karino ama hongba darkar lei haina masi aikhoina yamna nungaitanadi hai adubu madugidamakta karimatadi taude masi aikhoina yamna kanna hotnazaraba kanda khanjai aduga aikhoina thabak yamna chille tawpham thokpa thabaksu yamna leire haiba kanda aikhoina karigumba khara hongba darkar lei haibasi khalli angangsing asi laknaba ngamdre karigumba ahongba kharadi darkar lei khanduna yengu aikhoina khalliba mayamsi asengbagi thoadi kamain tawni aduga chinggi akoibada hayeng amuk chatlaga wahai adu chap manana haihallabadi karam tawni aina khanbada mi kaya marumdi khudong thiduna hanagi wakhalduda adum lei ahongba ama purakpa darkar lei haibase makhoina phajana khangibani adubu atanba mina hanagi mawongduda adum lei makhoina tawba ngamba thabaktusu migi mateng ngaiduna adum lei aigi asinba asigidamak aina wakachaningi kayamna chinbage haibudu amadi kayamna sangna chinbage haibudu phawba hogdokpa ngamde adubu nongmadi aina ishwarna yamna sengna hairakpa adu tai madudi fare nang nasagi thabakki mawong adu nang semo adu karigumba nangna pamdrabadi madu hongdoo nakhoi mi kayamna matha saba chinba amadi matam konadaba yawbage ishwar aikhoida minungshi phawbiyu kanbiyu phare nang khangbra nang nasana thantanani ahongba purakpa ngamdoise aina haibadi nanggidamak kanana ahongba purakkadoino mi mayamnadi nangna tawnaba thabak hena hena pisillakani nangna makhoido hongdokke khanba yaroi makhoina nangonda hena hena tawhanningakani nahak khaktani masibu honghanba ngamgadawribase mi ayambana makhoidagi potsing adu chatkhre makhoigi makhutta leitre khanglakpa matamda kari tawnai mi kharadi yamna sawi khara amana nungaite khara amana masagi nungaitabada luptuna lei khara amana mingonda taisingadabagi hotnai khara amana wakhalgi lainada na hawi makhoina tawgadabadi makhoi mai khara lauraga haigani nang khangbra aina ahongbagi tawba ngambado aina hongani hojikti aina hairibasini taw masigi wahai asi ngasi aina haiba yamna tagani aikhoina tawba ngambado aikhoina tawrabadi aikhoina tawba ngamdaba adu ishwarna tawrakani khudam oina hairabada nangna karigumba ama mayoknaba ngamdre adu oirabadi nang ishwarda haijau nangna ishwarda haijarabadi nangna mayoknaba adu mahakna ngamhanbigani aduga karigumba nangna ishwarda haijadrabadi nangi mayoknaba adu ngamnanaba mahakna mateng pirakloi aduna aikhoina ishwarda haijaba sonjaba darkar oi masi aikhoina tawgadabani nangna masi tawroi ai tawroi hairabadi to oyare nangna tawba ngammoidabadu tawruranu aduga nangna ngambadu oina tawro thiro aduga chatharo nangi na punsida nangna kakthatpa ngamdaba karigumba ama leiraba nangna yamna waraba aduga yamna chillaba aduga nangna henjinna tawrabadi nangi punsida madu kakthatkhro nangi punsida aphaba mahai yalaroidaba adudi kakthatkhro asumbabu khanglabadi aphaba adugi ishwarna nangonda taw haina hairakloi nang nasana khangna adum tawjagadabani adubu ai haige nangna tawgadaba ado nangna ishwarbu khurumjau nang maru khara lokpa ngamba yai madi lairik iba suni aduga tasin loisin biba suni mana iba nattabadudi mana loisingadaba natte nang nasana haujau aduga nasana loisinjau aina haininglibadi nangna
ꯑꯀꯪꯕ ꯇꯨꯔꯦꯜꯗ ꯐꯝꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯔꯣꯏꯗꯕ ꯑꯗꯨ ꯅꯪꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯧꯒꯠꯇꯨꯅ ꯆꯠꯂꯣꯏꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯅꯪ ꯉꯁꯤꯃꯛ ꯆꯠꯂꯒ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯕ ꯉꯝꯕꯗꯨ ꯇꯧꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯉꯝꯕꯗꯨ ꯑꯩꯅ ꯇꯧꯔꯕꯗꯤ ꯑꯩꯅ ꯉꯝꯗꯕ ꯊꯕꯛꯇꯨ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯔꯛꯀꯅꯤ ꯅꯪꯅ ꯉꯝꯗꯕ ꯌꯥꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯃꯑꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯔꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯅꯤ ꯅꯪꯒ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯅꯤꯡꯗꯅ ꯂꯨꯍꯣꯡꯕ ꯑꯣꯏꯔꯝꯂꯕ ꯑꯗꯨꯗꯤ ꯅꯪ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯅꯪ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯪ ꯋꯥꯀꯠꯂꯦ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯗꯨꯗꯒꯤ ꯅꯪ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯑꯃꯗꯤ ꯅꯁꯥꯅ ꯅꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯨꯒ ꯅꯊꯟꯇꯅ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯡꯕꯗꯤ ꯗꯔꯀꯥꯔ ꯂꯩ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏ Isaiah 43:18-19 ꯃꯁꯤꯗ ꯍꯥꯏꯔꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯅꯨ ꯆꯠꯈ꯭ꯔꯕ ꯆꯍꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯐꯪꯒꯅꯤ ꯂꯥꯛꯑꯣ ꯍꯧꯈ꯭ꯔꯕ ꯆꯍꯤ ꯑꯗꯨ ꯅꯪ ꯑꯃꯨꯛ ꯐꯪꯗꯕ ꯌꯥꯏ ꯃꯥꯡꯈ꯭ꯔꯕ ꯅꯪ ꯅꯁꯥꯒꯤ ꯑꯄꯪꯕꯅ ꯃꯤꯅ ꯅꯪꯉꯣꯟꯗ ꯃꯥꯡꯅꯕ ꯇꯧꯍꯜꯂꯛꯄꯅ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕꯅ ꯃꯗꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯆꯦꯛꯁꯤꯟꯖꯕ ꯋꯥꯠꯄꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯥꯡꯖꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯪꯅ ꯄꯣꯠ ꯈꯔ ꯍꯟꯗꯨꯅ ꯁꯥꯕ ꯌꯥꯗꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯃꯇꯝ ꯆꯨꯞꯄ ꯈꯟꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯨ ꯇꯧꯒꯗꯕꯅꯤ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯍꯥꯟꯅꯒꯤ ꯄꯣꯠꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯛꯀꯅꯨ ꯍꯥꯏꯈꯣ ꯑꯩ ꯑꯅꯧꯕ ꯑꯃ ꯇꯧꯔꯤ ꯑꯩ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯅꯧꯕ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯂꯩꯔꯦ ꯅꯪꯅ ꯃꯇꯝ ꯁꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯕꯗꯤ ꯉꯝꯗꯦ ꯏꯁ꯭ꯋꯔꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯕ ꯉꯝꯂꯣꯏ ꯎꯕ ꯐꯪꯂꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯪꯅ ꯈꯟꯒꯗꯕꯗꯤ ꯃꯈꯣꯏꯅ ꯑꯣꯏꯗꯕꯗꯨꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯗꯕ ꯃꯤ ꯂꯩꯇꯦ ꯂꯥꯛꯑꯣ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯐꯕ ꯒꯨꯟ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯐꯕ ꯄꯣꯠ ꯑꯗꯨ ꯃꯨꯟꯅ ꯈꯪꯗꯣꯛꯄ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯃꯈꯥꯗ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯣ ꯌꯥꯝꯅ ꯊꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯀꯠꯄ ꯑꯗꯨꯒ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯇꯧꯕ ꯍꯧꯔꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯅ ꯏꯁ꯭ꯋꯔ ꯃꯍꯥꯛꯅ ꯇꯧꯕꯤꯒꯅꯤ ꯏꯁ꯭ꯋꯔꯅ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯃꯤꯗꯨꯕꯨ ꯆꯥꯟꯕꯤꯗꯦ ꯏꯁ꯭ꯋꯔꯗꯤ ꯑꯅꯧꯕ ꯊꯕꯛ ꯇꯧꯏ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯍꯥꯟꯅꯒꯤ ꯋꯥꯈꯜꯗꯒꯤ ꯍꯣꯡꯍꯟꯅꯤꯡꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯅꯪꯅ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯦ ꯑꯩ ꯏꯁꯥꯁꯦ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯑꯩ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯑꯩ ꯌꯥꯝꯅ ꯆꯤꯜꯂꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯁꯦꯝꯕꯗ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯦ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯆꯨꯝꯅ ꯆꯠꯇꯨꯅ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯅꯪ ꯇꯧꯕ ꯍꯧꯔꯣ ꯃꯥꯡꯈ꯭ꯔꯕ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯨꯔꯅꯨ ꯃꯔꯝꯗꯤ ꯅꯪꯅ ꯃꯗꯨ ꯐꯝꯃꯒ ꯑꯃꯨꯛꯇꯪ ꯈꯟꯊꯧ ꯅꯪꯅ ꯈꯜꯂꯤ ꯑꯩ ꯂꯩꯔꯝꯂꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯍꯨꯔꯥꯜꯂꯨ ꯃꯗꯨꯅꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗꯒꯤ ꯉꯁꯤ ꯄꯥꯝꯃꯤꯁꯦ
ꯑꯦꯃꯦꯟ꯫ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕ ꯉꯝꯕꯗꯤ ꯌꯥꯝꯅ ꯂꯩ꯫ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯑꯣꯟꯁꯤꯟꯗ꯭ꯔꯤꯉꯩ ꯆꯍꯤ 38 ꯃꯃꯥꯡꯗ ꯑꯩꯅ ꯈꯪꯕ ꯍꯧꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯐꯝꯗꯨꯅ ꯋꯥꯀꯠꯇꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯅ ꯐꯩ꯫ ꯑꯩ ꯏꯁ꯭ꯋꯔꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯆꯠꯄ ꯍꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯇꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯑꯣꯡ, ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ, ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯏꯑꯣꯡ ꯏꯇꯧ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯇꯨꯡ ꯏꯜꯂꯀꯥꯟꯗ ꯅꯪ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ 10 ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯦ꯫ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛꯏ ꯃꯗꯨꯗꯤ ꯊꯧꯅꯥ ꯐꯅ ꯃꯥꯕꯨ ꯊꯤꯔꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯥꯎꯅ ꯃꯅꯥ ꯄꯤ꯫ ꯃꯥꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯇꯧꯕꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯥꯗꯤ ꯃꯅꯥ ꯌꯥꯝꯅ ꯄꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯃꯤ ꯈꯔꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯁꯤ꯫ ꯄꯟꯊꯨꯡꯐꯝ ꯍꯣꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡꯁꯨ ꯃꯁꯥꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯒꯗꯧꯔꯤꯕꯁꯦ꯫ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩ ꯍꯧꯔꯛꯐꯝ ꯐꯠꯇꯦ, ꯑꯗꯨꯕꯨ ꯑꯩ ꯂꯣꯏꯁꯤꯟꯕꯗꯗꯤ ꯐꯖꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯈꯜꯂꯨꯅꯦ, ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯣꯏꯔꯛꯀꯦ ꯍꯥꯏꯕꯁꯤꯅ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯈꯣꯏ ꯊꯦꯡꯗ꯭ꯔꯤ, ꯑꯣꯟꯊꯣꯛꯅꯕ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯉꯝꯃꯔꯣꯏ꯫ ꯑꯍꯣꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯃꯁꯤꯗꯤ ꯂꯥꯡ ꯊꯥꯛꯄꯅꯤ꯫ ꯃꯁꯤ ꯀꯥꯟꯅꯗꯕꯅꯤ꯫ ꯂꯣꯏꯅꯥꯏꯗ꯭ꯔꯕ, ꯁꯨꯛꯂꯣꯏ ꯂꯣꯏꯔꯔꯣꯏꯗꯕ, ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯗꯕꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯒꯗꯕ, ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯁꯦꯇꯥꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ, ꯑꯗꯨꯒ ꯑꯩ ꯈꯪꯏ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯞꯅꯔꯒ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯎꯠꯄꯗꯨꯗꯤ ꯑꯩꯅ ꯇꯧꯒꯅꯤ꯫ ꯖꯦꯀꯣꯕꯇ ꯌꯦꯡꯁꯤ꯫ ꯖꯦꯀꯣꯕ ꯑꯁꯤ ꯑꯃꯥꯡꯕ ꯃꯤꯅꯤ꯫ ꯃꯤ ꯑꯇꯣꯞꯄꯁꯨ ꯃꯥꯒꯨꯝꯅ ꯃꯥꯡꯕ ꯌꯥꯏ꯫ ꯖꯦꯅꯦꯁꯤꯁ 32꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯦꯜꯂꯛꯈꯤ꯫ ꯖꯦꯀꯣꯕ ꯑꯁꯤ ꯃꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ, ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯤ, ꯍꯨꯔꯥꯟꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯏꯁ꯭ꯋꯔꯕꯨꯗꯤ ꯈꯪꯏ꯫ ꯃꯥꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤꯗꯪ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯗꯨ ꯇꯧꯅꯕ ꯆꯠꯍꯟꯅꯤꯡꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯆꯠꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯗꯦ꯫ ꯖꯦꯀꯣꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ, ꯃꯁꯥꯒꯤ ꯀꯔꯤꯅꯣ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯗꯤ ꯃꯥꯗꯤ ꯑꯃꯥꯡꯕꯅꯤꯅ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯕꯨꯁꯨ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯐꯠꯇꯕꯇ ꯑꯗꯨꯝ ꯇꯝꯕꯤꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯤꯔꯦ꯫ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯕꯗꯤ ꯅꯪꯅ ꯀꯤꯅ ꯍꯤꯡꯒꯅꯤ꯫ ꯑꯗꯨꯅ ꯃꯥ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯆꯦꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯍꯤ ꯀꯌꯥ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯆꯦꯟꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯁꯨ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯦꯟꯗꯨꯅ ꯂꯣꯠꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯣꯟꯅꯊꯪꯗ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯅ ꯄꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯉꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯨꯡꯄꯥꯝ ꯄꯥꯝꯖꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯨ ꯍꯥꯏꯔꯝꯒꯅꯤ ꯑꯍꯣꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯗꯨ ꯍꯣꯡꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯖꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯗꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯏꯕ ꯉꯝꯅꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯖꯦꯅꯦꯁꯤꯁ 32:22꯫ ꯖꯦꯀꯣꯕ ꯃꯥꯒꯤ ꯅꯨꯄꯤ 2, ꯃꯤꯅꯥꯏ ꯅꯨꯄꯤ 2, ꯃꯆꯥ 11 ꯄꯨꯗꯨꯅ ꯍꯧꯒꯠꯂꯒ ꯅꯨꯡꯗꯥꯡꯗꯨꯃꯛꯇꯗ ꯆꯠꯈꯤ꯫
ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯚꯥꯞ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯍꯣꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯔꯣ꯫ ꯃꯥꯅ ꯂꯣꯏꯅ ꯄꯨꯔꯒ ꯇꯨꯔꯦꯜꯗ ꯂꯥꯜꯂꯛꯂꯦ꯫ ꯚꯔꯁ 23 ꯃꯥꯅ ꯃꯈꯣꯏꯕꯨ ꯄꯨꯔꯒ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯕꯁꯨ ꯊꯥꯗꯣꯛꯈꯤ꯫ ꯑꯩꯅ ꯅꯈꯣꯏꯅ ꯅꯁꯥꯅ ꯈꯪꯖꯔꯛꯄꯗꯨ ꯄꯥꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯍꯥꯏꯈꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯆꯠꯁꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕꯗꯤ ꯃꯃꯜ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯌꯥꯜꯂꯨ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ ꯏꯁ꯭ꯋꯔꯒ ꯑꯩ ꯆꯨꯝꯅ ꯆꯠꯃꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯖꯦꯀꯣꯕ ꯃꯊꯟꯇ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯀꯦꯄꯤꯇꯥꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯐꯨꯅꯔꯦ꯫ ꯃꯁꯤꯒꯤꯅ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯏꯁ꯭ꯋꯔꯒ ꯐꯨꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯝꯅꯗ꯭ꯔꯦ ꯈꯪꯂꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯐꯩꯒꯟꯒꯤ ꯑꯍꯣꯕꯗ ꯁꯣꯛꯏ ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯐꯩꯒꯟ ꯂꯩꯊꯦꯛꯇꯨꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯣꯛꯂꯛꯂꯤꯕ ꯁ꯭ꯋꯔꯒꯗꯨꯠ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯀꯣꯕꯅ ꯍꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯆꯠꯍꯜꯂꯣꯏ ꯍꯥꯏꯅ꯫ ꯅꯪ ꯃꯗꯨ ꯀꯃꯥꯏꯅ ꯄꯥꯝꯃꯤꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯏꯁ꯭ꯋꯔꯗ ꯆꯠꯂꯒ ꯑꯩ ꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯃꯊꯧꯅꯥ ꯂꯩꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯣꯡꯕ ꯄꯥꯝꯃꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯏꯁ꯭ꯋꯔ ꯑꯩꯅ ꯅꯪꯕꯨ ꯆꯠꯍꯜꯂꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯃꯁꯤ ꯊꯦꯠꯄꯤꯔꯒ ꯕꯣꯔ ꯄꯤꯔꯝꯃꯨ ꯃꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯃꯤꯕ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯑꯗꯨꯒ ꯃꯥꯅ ꯆꯤꯔꯣꯜ ꯇꯧꯕꯒꯨꯝꯅ ꯈꯨꯝꯂꯛꯏ ꯖꯦꯀꯣꯕ ꯍꯥꯏꯅ꯫ ꯖꯦꯀꯣꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯗꯤ ꯄꯣꯠ ꯃꯨꯟꯕ, ꯃꯄꯨꯛ ꯐꯠꯇꯕ, ꯀꯗꯔ ꯍꯩꯕ, ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯏꯁ꯭ꯋꯔꯒ ꯐꯨꯅꯕꯗꯒꯤ ꯖꯦꯀꯣꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯡꯅꯖꯔꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯚꯥꯞ ꯇꯥꯍꯟꯕ ꯃꯤꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕ ꯀꯥꯟꯗ ꯅꯪ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯅꯊꯟꯇ ꯐꯪꯖꯒꯅꯤ꯫ ꯑꯁꯦꯡꯕ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕꯒꯤꯗꯃꯛ ꯇꯧꯕ ꯉꯝꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯦ꯫ ꯑꯩꯅ ꯈꯜꯂꯤ ꯗꯦꯕꯅ ꯃꯁꯤ ꯇꯧꯕꯤꯒꯅꯤ꯫ ꯃꯁꯤ ꯗꯦꯕꯅ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯥꯏꯁꯤꯟꯕ ꯌꯥꯕ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯁꯦꯡꯉꯕꯅꯤ꯫ ꯑꯩꯅ ꯅꯣꯡꯃ ꯏꯁ꯭ꯋꯔꯗ ꯂꯨꯞꯇꯨꯅ ꯈꯨꯔꯨꯝꯂꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯏ ꯗꯦꯕꯅ ꯑꯌꯦꯠꯄ ꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯖꯦꯀꯣꯕꯀꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯃꯥꯜꯂꯤ꯫ ꯚꯔꯁ 28 ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯖꯦꯀꯣꯕ ꯀꯧꯔꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯄꯦꯜꯂꯦ ꯑꯗꯨꯒ ꯅꯪ ꯃꯤꯑꯣꯏꯕꯒꯤꯒ ꯏꯁ꯭ꯋꯔꯒꯤꯒ ꯄꯥꯡꯒꯜ ꯄꯨꯟꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯪꯅ ꯉꯝꯃꯦ꯫ ꯋꯥꯍꯩ ꯑꯃꯔꯣꯝꯗ ꯏꯁ꯭ꯋꯔꯅ ꯄꯥꯝꯕ ꯃꯤꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕꯗꯨꯅꯤ ꯍꯥꯏꯔꯛꯑꯕꯗꯤ ꯑꯩ ꯈꯪꯉꯦ ꯑꯩ ꯑꯄꯪꯕꯒ ꯍꯤꯡꯃꯤꯟꯅꯔꯦ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯔꯅꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯅꯤ꯫ ꯑꯩꯅ ꯅꯪꯒ ꯐꯨꯒꯥꯏꯅꯔꯒ ꯅꯪ ꯊꯥꯗꯣꯛꯑꯣꯏ꯫ ꯑꯩꯅ ꯎꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯤ ꯃꯈꯩꯗꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪ ꯑꯩꯕꯨ ꯃꯁꯤꯒꯤ ꯇꯦꯂꯤꯚꯤꯖꯟ ꯁꯦꯠ ꯑꯁꯤꯗ ꯌꯦꯡꯉꯨ ꯑꯗꯨꯒ ꯇꯥꯎ꯫ ꯃꯁꯤꯗ ꯑꯣꯏꯔꯔꯣꯏꯗꯧꯕ ꯌꯥꯎꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪ ꯌꯥꯝꯅ ꯊꯦꯡꯗ꯭ꯔꯤ꯫ ꯏꯁ꯭ꯋꯔꯗꯤ ꯑꯅꯧꯕ ꯍꯧꯗꯣꯛꯄꯒꯤ ꯏꯁ꯭ꯋꯔꯅꯤ꯫ ꯑꯅꯤꯁꯨꯕ ꯑꯑꯣꯟꯕ, ꯑꯍꯨꯝꯁꯨꯕ ꯑꯑꯣꯟꯕꯅꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯗ꯫ ꯑꯗꯨꯒ ꯅꯪ ꯏꯁ꯭ꯋꯔꯒ ꯐꯨꯒꯥꯏꯅꯧ ꯅꯪꯒꯤ ꯍꯧꯈꯤꯕꯗꯨ ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯤꯈꯤꯕꯁꯨ ꯑꯩꯈꯣꯏꯅ ꯐꯪꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯅ ꯍꯥꯏ ꯐꯔꯦ ꯍꯣꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯖꯦꯀꯣꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯛꯌꯧ ꯌꯧꯔꯛꯇꯦ꯫ ꯃꯥꯅ ꯇꯨꯔꯦꯜꯗ ꯐꯝꯃꯒ ꯍꯥꯏꯔꯛꯏ
ꯍꯣꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ꯫ ꯃꯥꯗꯤ ꯉꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯝꯈꯤꯒꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯑꯩꯅ ꯆꯨꯝꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯑꯩ ꯃꯃꯥꯏ ꯂꯩꯔꯅꯤ, ꯏꯁ꯭ꯋꯔꯕꯨ ꯀꯣꯟꯕ ꯑꯩ ꯐꯪꯖꯔꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯕꯣꯔ ꯐꯪꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯍꯥꯏꯔꯒ ꯏꯁ꯭ꯋꯔꯒ ꯐꯨꯒꯥꯏꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯅꯣꯏ ꯈꯔ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯌꯥꯎꯅ ꯌꯦꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯏꯅ ꯇꯧꯒꯗꯕꯗꯤ ꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯞꯇꯥ ꯑꯗꯣ ꯏꯁ꯭ꯋꯔꯒ ꯐꯨꯒꯥꯏꯅꯔꯒ ꯂꯦꯜꯂꯨ꯫ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧ, ꯑꯗꯨꯗꯤ ꯆꯠꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯆꯍꯤ 10 ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯀꯠꯄꯗꯨꯗꯤ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯀꯪꯉꯕꯗꯤ, ꯁꯒꯣꯜ ꯐꯥꯎꯕ ꯁꯤꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨꯗꯒꯤ ꯍꯟꯗꯣꯛꯑꯣ꯫ ꯇꯨꯔꯦꯜ ꯑꯀꯪꯕꯗ ꯐꯝꯃꯒ ꯍꯥꯏꯔꯛꯄꯗꯣ ꯇꯣꯛꯑꯁꯤ꯫ ꯀꯔꯤꯅꯣ ꯈꯔ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩ, ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩ, ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩ ꯉꯁꯤ ꯑꯌꯨꯛ ꯃꯁꯤ ꯈꯜꯂꯝꯃꯤꯕꯅꯤ, ꯃꯤ ꯀꯌꯥ ꯂꯩꯕꯖꯥꯠꯅꯣ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯨ ꯇꯧꯕ, ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯨꯗꯕ, ꯄꯥꯝꯁꯨ ꯄꯥꯝꯂꯨꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ, ꯑꯗꯨꯒ ꯍꯔꯥꯎꯕ ꯐꯪꯗꯅ, ꯁꯥꯟꯇꯤ ꯐꯪꯗꯅ, ꯀꯔꯤꯅꯣꯃ ꯏꯋꯥꯠ ꯋꯥꯠꯄ ꯃꯥꯟꯅ ꯏꯀꯪ ꯀꯪꯕ, ꯃꯈꯣꯏꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯗꯨꯒ ꯅꯪ ꯈꯪꯕ꯭ꯔꯥ, ꯅꯪꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯣ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯗꯣ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯝꯕꯤ ꯊꯤꯖꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯋꯥꯠꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯦꯟꯕꯗꯨꯒꯤ ꯁꯔꯨꯛ, ꯅꯪꯅ ꯑꯗꯨꯝ ꯁꯤꯗꯅ ꯃꯇꯝ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯗꯨꯅ ꯂꯩꯕ ꯊꯕꯛꯇꯨ ꯇꯧ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯑꯣꯡꯗꯣ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯨꯔꯦꯜ ꯑꯀꯪꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯇꯨꯔꯦꯜ ꯑꯀꯪꯕ ꯈꯪꯗ꯭ꯔꯕꯗꯤ ꯏꯂꯥꯏꯖꯍꯥꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯏꯂꯥꯏꯖꯍꯥ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯇꯥꯛꯅꯕ ꯙꯔꯃ ꯁꯟꯗꯣꯛꯅꯕ ꯃꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯋꯥꯏ꯫ ꯏꯁ꯭ꯋꯔꯅ ꯆꯦꯔꯤꯠ ꯍꯥꯏꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯜꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏꯕꯤ ꯇꯨꯔꯦꯜꯗꯤ ꯀꯪꯉꯛꯑꯦ, ꯃꯥꯁꯨ ꯀꯪꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯃꯗꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯍꯤꯡꯕꯤꯔꯝꯃꯒ ꯍꯧꯖꯤꯛꯇꯤ ꯃꯥ ꯁꯤꯈꯤꯗꯧꯔꯀꯥꯟꯗꯗꯤ ꯃꯥꯒꯤ ꯊꯥꯎ ꯌꯥꯎꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯌꯥꯎꯗ꯭ꯔꯀꯥꯟꯗ, ꯑꯐꯕꯗꯨ ꯑꯣꯏꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯁꯤꯗꯔꯛꯂꯕ ꯀꯥꯟꯗ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯃꯤ ꯀꯌꯥꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨ ꯇꯨꯔꯦꯜ ꯑꯀꯪꯕꯗ ꯐꯝꯃꯒ ꯂꯩꯊꯣꯛꯏ꯫ ꯃꯈꯣꯏ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯃꯣꯏꯅ ꯂꯥꯜꯂꯁꯨ, ꯑꯗꯨꯕꯨ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ, ꯅꯪꯒꯤ ꯁꯥꯟꯇꯤ, ꯅꯨꯡꯉꯥꯏꯕꯗ ꯏꯁ꯭ꯋꯔꯗ ꯂꯦꯞꯄꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯌꯥꯊꯪ ꯏꯟꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯤ ꯀꯌా ꯑꯃ ꯅꯪꯅ ꯍꯔꯥꯎꯅ ꯊꯝꯃꯕꯁꯨ ꯅꯪꯗꯤ ꯍꯔꯥꯎꯔꯣꯏ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯌꯥꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ꯫ ꯑꯦꯃꯦꯟ꯫ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤ, ꯑꯩ ꯁꯦꯡꯅ ꯎꯔꯛꯑꯦ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯗ ꯇꯧꯕꯗꯨ, ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯣꯡꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯣꯡꯉꯛꯄ ꯌꯥꯏ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯤꯔꯛꯏ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯗ ꯑꯩꯈꯣꯏ ꯀꯤꯔꯛꯏ, ꯑꯗꯨꯕꯨ ꯐꯒꯠꯂꯛꯄꯒꯤꯗꯤ ꯑꯍꯣꯡꯕ ꯑꯁꯤ ꯗꯔꯀꯥꯔ ꯂꯩ꯫
Joyce Meyer Ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani